Laiza khangpre khangna khongfom karan do I Lanthoi su harau boy sauning boy I Nang Laiza natra Laiza su kanare khaladunai I Kaina nang natorida Migi mangsida nang ikai baga machedaba faw khangdraba Lanthoi yamna sauna Karigi kai ba kana de kai de ba nang segi kana no ha khumo matmda ngasi di enkre ngasi di nangai gi punsi se torban wang mane masi nang na khangdri ba gi no nang se mi ge khra bane kari ge ba masi pumba se nang na to an man tra khumo na chin do khumo Laiza yamna pen da nai ri yare ai nang gi wa thaba pam di tarubagi khanabsu leite chalo minuraga fazade asiyaraga chatke tawi aduba Lanthoi yamna sauna Laiza asiyaraga mahawa khalai adubu khangaude fuk agolaga gari adu kanna thauduna lai somda sumira hena langtana ba fari kaino manantang marak tawrei siba laiga ongnar jalane Asumna wakan kanduna lairingai mamana kari Bema nangbu kay darage mangduna lairade ichabu nasa khara nungairabo Ima kisu tawdreda sum wakal lama kalambane Kari wakal no ne ichabu Ima handak dana tawriba hongliba mongse kari no ai fong kangdre ma Ai su kalamini ne Karino mana taribase ma he khalakpaga ngasidi wachap chabi ama ngangnagi ima hera mana lam pangen ba yabro ima tawge mira su wa kari matakumde tumina magile fam thokpa adumaklei somdana Lanthoi thoyengi skun aduda yauraduna oja adudangi oja bu karigumba mata hangjage ba oja aduna yani hangbiyu kayo fam sida thoyen ko ba angang ama yawbudo class 1 ka ba angang ama yawbudo oh magi kana oibibano Lanthoi khongfom khangda machinda thokpa ma khumai ai magi mapane oza dusu mapane haiba duda oh yani sir hangbiyu mangasi school lakra Madi 5 days ki leave lawkri ne Oh thanks Ado karigumba mataga hangjage hangbiyo Magi certificate to amteng jage ba Oh yani hingbiyo somda lengsingbiro Asumna certificate adu yengi aduga oza aduda onsil lagai yam nungaijare adudi ayimu chucharage Oza aduna phani bungo Asumna Lanthoi su magi gari adu thauduna chatkre Thoyen mangol machi mada famduna lairik pari Laiza su imungdagi bartin ama pudana tholai adubu makutagi bartin adu takiba khangaude Thoyen su khangpre khangna mamadi yengi adubu mamana sumanglomda munning ba duda Masu yengi adubu Lanthoi mamitagi mapisintana lepaga leiba aduda Thoyen yamna rauna Baba asiyaraga mapagi manakta chensinjaduna mapabu konsili Lanthoi su machabu nungsina konbiduna ri Macha thoi babagi macha thoi Laiza su upai leita mamitagi mapile palaita sintharakli Baba nangaibu thado maga chakhigadra Lanthoi su kabladuna chatlaroye Baba ichabu amukana thadoklaroye ichagi nakta adumak lengdana leiraniye Laiza waye dutabada prapablaga machabu chingthoi adugairi Nangsida kaidoba laino Chakro mafam asida amuk ana lakano Ima ichagi famda yelakano Git kaya nasu khanbirakano Lanthoi waye dutabada saunai ri
Kaino nang haido. Nang na ise kaini na khange. Aise lengbot pangamdraba murti oin ubra. Icha se aigi di yaudabra. Aigi jane. Ai mapane. Masi nang na kaudaba fai. Kanagi cha. Ha. Asukoi base nacha malege habagi wakal kauthok pangamba. Aduga aibusu hanna hingbirakta ba. Aina sukoi base kamai leli nang nongbata aibu ningsingbirakibra. Masidi nang na thoan bane. Masi oiraknaba nasana sinjaba natra. Tanja duda thoyen ipang pangkai hairei. Mama, baba, kaino noi haidubo. Kaigino khanai de. Ani du machana nganga iba wahe du tabada ani du yengnei. Macha du lei haba kaururabani. Makoi ani gi oiba khallaga pendaba mayam ama matam kuinadagi thamoida omduna thamakpa mayam adu fongdonarurabani. Adubu machabudi khanganingdabana maram oiraga ani du machagi mamangda nungsinaba sasine. Macha thoi babana phagi tobani. Noi mama se sorry bane. Aina yumda leitabagi waroriba. Laizasu saudi sauninglabani. Adubu machagi mamangda nofetarageri. Mane mamana phagi tobani. Thoyen yamna rauna. Baba lao imangda changase. Hoi changase. Asiairaga mapa machadu imungda changkre. Laiza changkriba ni duda munning duna lehowi. Asumna Laiza su chak thongba okre. Somda namira mangonda famduna mapuroi babu halak pangairi. Laiza na da lanthoi mamit kupa kauba makai Laiza dengza duna lei. Asukoi base mana taningba khonjel asina mabu kauba taraktaba kuirabani. Adubu ngasidi kaurokpa asida mahak thamoi penjaba ama faurami. Laizasu amuka kauri. Tabro da chak loire chanaba tarase. Hoi charase. Kain jangno. Jawaiga yemdenga soibunga irole. Mana hariba inchang asi lanthoi na yamna pamjaba insangni. Lanthoi no fetaragai. Lage. Baba, yare ba, khara romance tawrede. Ai chakla meba. Papa gi macha thoi nungsibo. Laose, chak chawrase papaga. Asumna mapa macha ni du harau na chak chaminari. Ritana. Mema, laodana pothaurase. Ima pothabiruro. Ai ngai khige. Bema, nangbu thengene. Pungse parota sile. Lao. Asumna mirabu thembiduna imungda pusinbirai. Aduga mamaga punna tuminarasi haiduna tuminakre. Somdana thoyen angangoibaga madi tumthakre. Adubu Laizadi mapanda fi saduna lei. Lanthoi-su tumthaba yadraduna mapanda tholai. Aduga ngaihak yengduna lei. Adubu nungaitraba male. Masu changsinduna Laizagi manakta changsinduna masu famthai adugairi. Macha Laiza khangpre khangna yenglai. Adubu wadi nganglakte. Lanthoi sorasangba ma hontora agairi. Bongtengi tumuro warni potharola. Da tumbiruro aingiha lehokhige. Da waramaniye tumbiruro. Ai sawalakano fazana hari kansida chango. Chalo atombiduda haricho. Aingonda harakano. Aingonda haiba pakjade. Lanthoi fagi dagi Frank sagalai. Aduga Laizagi makhut adu pairaga manakta chingsili. Aduga maya chiklagairai. Nangna pamise kaino hek tawbaga atombi masi pumba kanana thoange. Khutche solagano aingonda nangi pap chelabana khutuna.